hayrakliba waduda marayetnagadabagi machin kangla leramba anido chap chap lepaga amada amada khanging yingne chamana ne yenglakpada anido hekmin chanarure amuk phatpat handoknaraga bidyana khangdeda jana so khangde angau bisibu amuk hanna bidya janda phaisa yingle silei di aniduda nokmi dum yingle bidyana kapkadaba hidakto kapamlaga prabhup thokre bidyabu ziana mamit aniduna tanara yinghowi silei su haibet yinglaga onsilakpani aduba jiana chepthara yinglaga leirambada nokmi dajan kaisu warano aina phana basilage zan yinglambadu chapleblaga silei do onsilai kainu waro dusha phangdabagi awaba mamayok narido kokhanbirage haibanida angang hanyam sagat prabhu ahan oiraga napi phangdabai awaba mayok narido ikaizadro adu phanaba hausikido sembiragiba mabuksu phabani yam chanani banabani hairaga noglei jan makhwang metlaga nanglo simbiro he paisinaribra natraga tasingnabu pairibra wahi khrendu hairamlaga grong thokre silei noktuna yenghawi mamaido amuk tapna leisilaktuna chundring yengi nokmi sutorakli thajaba ngamdri ngahaki mamangda oikiba matawsing ningshinglakpada mathanda su ikaiba phawri asukuina nungsijarakpada phawkidaba ihul amaso nupamana phawhanbiramle mathong khangdaba ihulna hini ikai hanaba machak amaso oihalli minoktu hanjilu yadre makut anina mamai khumlaga ikaiba khangbago minoktu loli adubu khandharoba mikupta minok lakta pirang su saruk yarakli magi wakhalna nongmata khankhijaba thodokni ngahaki mamangda oikibado khanjinlubada mapukni nungsirakle nupama busu saruk lishing nungsibe hengalakpagum thokle mana pairama makhuttuda munna yenglaga nokphet tawse asukuiba matamse mikupsibu tangai jarakpani aigi punsida oithokloraidaba tumduna mangluba manglana magum mangphaunararoidra hainaso tattana khanjakibani adubu ngasidi aigi ngaisamal phangli nungshiraso nungshinu yakhidaba aigi thamoisina ngasidi mai pakle aigi nungsiba mai pakle pandana leiramba pirang marik ama tapna sintharakle adubu nokpagi matamni pirangi mapham leite haibagum sattai thoki midang wairam amani silei su hospital da muk leirabana silei gi chabagi thakpagi sanatomini yingsilami numitto numidangi damak chaknan tana loishinna bahairaga chakana thongli mama machado poire mama na chak thongli do yinglaga ima champut chasina yagadro sanatomi mamai khazilei thoktuna yinglei poire su khongrum asoibado khara mama de yinghalli yarani sidane nakan sida thangalo mama na haibado mag champutto thangalamlaga tiffin do amu phadi akangba mana singna taithoi mana domna tawringi table mathakta lairiba mama gi phone do lai sanatomi makut thadokpa yadraduna kanano mukti yengo poiri mangal haibe chapthara yingna boni maming chongthokte number ni pairam phadi do thamlaga phone do onkhali phone do hek mana kong do thangjinbaga hello haibaga nangde nupi amagi khonjelna kapngang toduna sauna nganglakpado poiri tarai phone dagi oi sanang phone kadai thame call atu yam tawri nang pai bai tabro call pai bai tadi phone thu gai go duk sauna hairakli badu tailani poire kainu khali aduga ngakpaso ngakna sairi nati ai phone charge tawrambani aina chakhomda lai chak semi adu kai dorage nangna du pakhana haidubo macha thoi ke do yawarge ba silei bu palakpada sanatomi suma mai le thori taila phone dagi kapngang tawduna nangi chak to kadai do nam thamkro chak to chana ba mi dudi somda siba changba khangdana leikre poire su ailawe phamlambadagi su phogolaktuna hai khonjel to nikna pakhana kaino taila kaino nang haidubo poire nang yam thuna law macha thoi se kainom tawkre nang thuna law darbri je soi sulai moini ko jen jeli adobo moi leinasu nang laktrabadi pukning se lai tar nang amda thuna law ai hausu malaki hairugo kol do mana oina kai mama da ta on silai
Ima ayan jalamagi ima jale Mama na wa makha taraktrida chakhumdagi hatho hatu chenthokre Magi ka da changaklaga phone ga gari show ga do pairaga mapan da chenthori Mangol machi da mapaga amuk ongni Thongmo jitna Hey kadai da nu nangbo tahari du na kedore Poire chatna hairami Baba hospital dani macha thoi kenong to mali ai hana chatlamagi baba gi ma ga sulak piro Thongmo jisu pakhat padori Atubu patharaga gari ka khatkraba macha nu pada simade hayowi Kaishu pakhat kanu imau do kaishu tore gari do yengla thau Khomlamje poire thauduna dumak chatkre Somdana kamdori mayam do kochen hik chene Kodak to ward tagi ICU da sip tawduna silay bulay kanne Taila sang na thari ba pham na badoda makut anima masam do che na paisen ungduna layri Hidak lak thaki taw maya ba torom na batong Jan ga Bridges ka changlak laga Taila gi nak da pham tharai Makhoi ni su makok pairabani Bridges su yinglei Taila na tawfong khangdaba matawda kapning labasu kapthok pangamda Sor chawna hola layramliba matawda ubada Makok tagi makhutto tapna lawduna paisilei Taila pirang thangna Bridges ti yinglei Yingna mapinu su thing mangamda sintharakle Taila na Aigi wari shanaramani Nokmi magsalaba mai thongduga Poire ka mahakagi maramda wari toksaramani Bridges na Taila gi makhut hina chena paisilei Yarese nang nasado yingba yadre macha thoi ke shudorui Taila makok haiduna ayam pakhale dabung ayam pakhale mado iyam okibani Ningsinglei ngahaki mamangda oikiba mataw singdo Silaina bet mathaktuda makhong sangna tingthoklaga phamlaga wari kanna leiri Taila suwa mating pangbo ina wa kaya hairi Adomna wari saringe silai wa nganglambado chapleplaga mathawa mapada makhuttup thamlei Taila sunuklamb chaplepki pakhatpa mi engamaga loinana Kaidorage nasanu ngairaktrira Silai makok hairei kari haininglabanu haiba Taila loksin mangamdre Silaina machindo amuk milaga handorakadabagi mong torakpada Taila hena ta plastic ki tak macha malairibado lawduna thangzilei Adubu nangkidre silai Makhutna machin melibado oiraktraduna I orakle Man I orakpada litliba phurit makhwang phawba suliba phaiso pumnamak I ngakta ngaikre Kongo khra yamnu orakliba I da obada Taila di lawai satkre Ai doctor kaurugi Taila mamai leibaga silaina makhut pharai Taila nang chatkino Sorge chatna hairakpa wani Taila silaigi khonjel duda hina pakhatkre Kaistor ai doctor kaurugi nang adum lairamuko Nang kaishu toroi Khonjel do nikpa makhe hairamlaga hatho chenthokre Silai masadu kainom torakle Sorhon buwa silakpada nattana Eid oribadu suleptre Mayek singna uramba rumgi akoiba mami sami oina uba horakle Makhutna machindu meenaba amuk honai Masadu wahabana suloire Madumakna mamittagi pirang mabik senthaba lepte I marikta pirang mahaksu nabi magi mating pangbukum toraklabada Silai wakhal tapna mangakle Pumnamak imamam sinkre Taila khongthang yana chelaktuna loyagi cabin mamang leplare Karishu haida thong hanglaga manung changle Loya Taila gi matawda ingang angna Kaido yawre Doctor silai ba kainom to hore Ma I o hore Loya su hawatlaga magi kadagi stethoscope tuma pairaga thorei taha Taila su matung inarei Makhoi ni yausilakpada nurse khram su leiramle Silaina masa lektharakpada nakanda leiramba poje khra tarakpagi makholda makhoi su karino haini yenglakpada oiramliba phibamduda pakhatna leirambani Loya silai matawda masu pakhatle thuna ICU da pusankiduna layingna bonakre Taila ningsinglakpada kaplibado henjilei adumna leiringe Pritina taha chensilei Taila la nairamba phibamduda masu kaino matoramlani haiba khangkre Magi duty matam loinaga yumda ngang haitharoke hairamduna chatkibada ngaikhribani mayum yoduna masa chaitharaga thorakpadani silai paw tamlakhibado Pritina Taila gi nakan phamtharai Kamai torino poire di lakchibra haikre laani Matang chana pori siyok silagle Sorma pihon mama khai lakliba poire bo obada Taila sauna pu hogolaktuna poire gi manak probab changsinkre
ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯈꯣꯡꯊꯥꯡ ꯌꯥꯡꯈꯠꯂꯤ ꯃꯅꯥꯛꯇ ꯇꯥꯏꯂꯥꯅ ꯂꯦꯞꯄꯒ ꯋꯥ ꯉꯥꯡꯂꯛꯏ ꯇꯥꯏꯂꯥ ꯃꯆꯥ ꯊꯣꯏꯗꯤ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗ ꯇꯥꯏꯂꯥ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯍꯨꯝꯗꯣ ꯐꯣꯛꯄꯣ ꯍꯧꯒꯠꯂꯛꯇꯨꯅ ꯏꯉꯛꯅ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯥꯁꯨ ꯉꯛꯅ ꯇꯥꯏꯂꯥꯗ ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯝꯕ꯭ꯔꯥ ꯇꯥꯏꯂꯥ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯐꯨꯗꯣꯛꯇꯨꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥꯁꯦ ꯅꯪꯅꯤ ꯄꯣꯏꯔꯩ ꯃꯆꯥꯛ ꯊꯣꯏꯒꯤꯗꯃꯛ ꯅꯪ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤꯅꯤ ꯍꯥꯏꯔꯗꯤ ꯃꯄꯨꯟꯁꯤꯁꯦ ꯀꯣꯟꯅꯔ ꯐꯥꯎꯕ ꯋꯥꯏ ꯍꯥꯏꯈ꯭ꯔꯔꯣꯏꯗꯕ ꯅꯨꯄꯤꯁꯤꯅ ꯅꯪ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪꯕꯨ ꯑꯣꯏꯍꯟꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯅꯥꯕꯁꯤ ꯍꯦꯟꯅ ꯂꯥꯏꯖꯍꯟꯕꯅꯤ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯪꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯕꯅꯤ ꯃꯥꯗꯣ ꯃꯗꯨ ꯐꯥꯎꯕ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯪꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯈꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯃꯤꯀꯨꯞꯇ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯋꯥꯔꯤꯉꯩ ꯊꯃꯣꯏꯅ ꯆꯣꯛꯊꯔꯤꯉꯩ ꯄꯨꯛꯅꯤꯡ ꯃꯥꯅ ꯂꯩꯇꯥꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯍꯛꯆꯥꯡꯗꯤ ꯂꯣꯏꯔꯝꯂꯦ ꯂꯧꯈꯠꯄ ꯌꯥꯗ ꯂꯣꯏꯔꯝꯂꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ ꯃꯁꯥꯗ ꯑꯅꯥꯕ ꯂꯩ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯕꯤ ꯃꯥꯁꯦ ꯅꯪꯅ ꯃꯤꯔꯥꯏꯈꯤꯕꯅ ꯉꯁꯤ ꯃꯥꯅ ꯑꯥꯏꯁꯤꯌꯨꯒꯤ ꯕꯦꯠ ꯃꯊꯛꯇ ꯋꯥꯈꯜ ꯇꯥꯗ ꯂꯩꯔꯤꯕ ꯄꯨꯝꯕꯁꯦ ꯅꯪꯅꯅꯤ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯔꯒ ꯇꯥꯏꯂꯥ ꯍꯤꯛ ꯀꯞꯄꯛꯂꯦ ꯄ꯭ꯔꯤꯇꯤꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯇꯥꯏꯂꯥꯕꯨ ꯉꯁꯥꯏ ꯃꯈꯩ ꯑꯍꯦꯟꯕ ꯃꯇ ꯎꯠꯇ ꯇꯨꯃꯤꯟ ꯂꯦꯞꯂꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯇꯥꯏꯂꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯂꯦꯞꯈꯤꯕꯒ ꯃꯤꯠꯂꯨꯗ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯃꯔꯤꯛꯁꯤꯡ ꯇꯞꯅ ꯇꯞꯅ ꯇꯝꯃꯛꯂꯦ ꯄꯣꯏꯔꯩ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯃꯁꯥꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯈꯨꯄꯥꯡꯅ ꯊꯥꯔꯝꯕꯒꯤ ꯆꯩꯅꯥꯕꯨꯗꯤ ꯇꯥꯈꯤꯕ ꯃꯌꯥ ꯀꯟꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯆꯩꯅꯥꯅ ꯍꯦꯟꯈꯤꯗꯨꯅ ꯄꯣꯏꯔꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯁꯤꯜꯂꯛꯂꯦ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯛꯈꯤꯗꯨꯅ ꯍꯥꯊꯣ ꯍꯥꯊꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯄꯣꯏꯔꯩꯒꯤ ꯃꯇꯧ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯕ ꯃꯇꯥꯎ ꯑꯅꯤꯗꯣ ꯄꯥꯈꯠꯅ ꯃꯈꯣꯏꯁꯨ ꯌꯦꯡꯂꯛꯏ ꯕ꯭ꯔꯤꯖꯦꯁ ꯌꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯂꯟꯆꯦꯟꯕꯁꯨ ꯌꯧꯔꯛꯂꯅꯤ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯑꯁꯤꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯑꯍꯥꯡꯕ ꯕꯦꯟꯁ ꯑꯃꯗ ꯒꯤꯠ ꯐꯝꯊꯈꯤꯗꯨꯅ ꯃꯈꯨꯠ ꯈꯨꯅꯤꯡꯗꯣ ꯈꯨꯗꯨ ꯁꯧꯗꯨꯅ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯒ ꯂꯩ ꯕ꯭ꯔꯤꯖꯦꯁꯁꯨ ꯄꯣꯏꯔꯩꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯥꯎꯒꯅꯨ ꯅꯤꯄꯥ ꯃꯥꯁꯨ ꯉꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯈꯟꯊꯗ ꯍꯥꯏꯈꯤꯕꯅꯤ ꯈꯨꯠꯁꯨ ꯌꯥꯎꯈ꯭ꯔꯦ ꯅꯪ ꯁꯥꯎꯒꯅꯨ ꯄꯣꯏꯔꯩ ꯃꯀꯣꯛ ꯅꯥꯒꯦ ꯇꯞꯅ ꯍꯥꯏꯔꯒ ꯑꯩ ꯁꯥꯎꯗꯦ ꯕ꯭ꯔꯤꯖꯦꯁ ꯑꯩ ꯁꯥꯎꯗꯦ ꯑꯩꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯁꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯥ ꯑꯃ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯤ ꯑꯩꯉꯣꯟꯗ ꯑꯃ ꯐꯥꯎꯕ ꯆꯦꯜꯂꯝꯗ꯭ꯔꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯃꯥꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩꯒꯤ ꯏꯇꯧ ꯑꯃꯅ ꯃꯥꯕꯨ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗ ꯄꯤꯈ꯭ꯔꯦ ꯇꯥꯏꯂꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯉꯁꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩꯅꯅꯦ ꯕ꯭ꯔꯤꯖꯦꯁ ꯄꯨꯝꯅꯃꯛ ꯑꯩꯅꯅꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯕ꯭ꯔꯤꯖꯦꯁ ꯀꯔꯤ ꯍꯥꯏꯔꯒ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯟꯒꯅꯤ ꯍꯥꯏꯕ ꯃꯥ ꯉꯥꯎꯁꯤꯜꯂꯛꯂꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯟꯊꯗ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯨꯕ ꯃꯇꯥꯎꯒꯤ ꯃꯇꯧꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤ ꯄꯣꯏꯔꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯈꯪꯕꯅ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ ꯍꯧꯖꯤꯛ ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯟꯕ ꯀꯅꯥꯅ ꯀꯅꯥꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯀꯅꯥꯅ ꯑꯣꯏꯍꯟꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯥꯞꯅ ꯊꯝꯈꯤꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯂꯨꯔꯤ ꯅꯤꯄꯥ ꯄꯣꯏꯔꯩ ꯂꯨꯔꯛꯅ ꯌꯦꯡꯂꯛꯏ ꯕ꯭ꯔꯤꯖꯦꯁꯅ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯗꯤ ꯀꯣꯟꯅ ꯈꯟꯅꯔꯁꯨꯅ ꯌꯥꯏ ꯈꯟꯅꯗ꯭ꯔꯕꯁꯨ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯃꯔꯝꯗ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇ ꯃꯆꯥ ꯊꯣꯏꯗ ꯈꯛ ꯑꯦꯇꯦꯟꯁꯟ ꯄꯤꯌꯨ ꯄꯣꯏꯔꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯕ꯭ꯔꯤꯖꯦꯁꯅ ꯇꯧꯔꯒ ꯄꯣꯏꯔꯩꯕꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯦ ꯇꯥꯏꯂꯥꯗꯤ ꯄꯣꯏꯔꯩ ꯎꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯀꯦꯕꯤꯟꯗ ꯂꯩꯍꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯗꯣꯛꯇꯔ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯕ꯭ꯔꯤꯖꯦꯁ ꯂꯣꯌꯥꯕꯨ ꯌꯦꯡꯂꯒ ꯋꯥꯍꯪ ꯇꯧꯔꯤ ꯗꯣꯛꯇꯔ ꯄꯦꯁꯦꯟꯒꯤ ꯐꯤꯕꯝꯕꯨ ꯂꯣꯌꯥ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯞꯅ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯆꯠꯁꯤ ꯍꯥꯏꯔꯒ ꯃꯇꯨꯡ ꯆꯠꯍꯟꯈ꯭ꯔꯦ ꯂꯣꯌꯥꯒꯤ ꯀꯦꯕꯤꯟꯗ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯔꯤ ꯂꯣꯌꯥꯅ ꯁꯤꯂꯩꯃꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝ ꯂꯨꯁꯟꯈ꯭ꯔꯦ ꯇꯧꯈꯤꯕ ꯗꯥꯏꯂꯥꯏꯁꯤꯁꯅ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯄꯣꯏꯔꯩ ꯋꯥ ꯉꯥꯡꯗꯦ ꯃꯁꯥꯗ ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯄꯒꯨꯝ ꯂꯩꯇꯥꯗꯕ ꯃꯇꯧꯗ ꯐꯝꯂꯤ
ꯄꯣꯏꯔꯩꯒꯤ ꯃꯇꯧ ꯈꯪꯂꯗꯨꯅ ꯕ꯭ꯔꯤꯖꯦꯁ ꯃꯥꯅ ꯑꯣꯏꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯗꯨꯗꯤ ꯗꯣꯛꯇꯔ, ꯃꯈꯥ ꯇꯥꯕꯁꯦ ꯀꯔꯝ ꯇꯧꯒꯅꯤ? ꯑꯊꯨꯕꯗ ꯗꯦꯜꯂꯤꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯃꯁꯤꯗꯒꯤ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯈꯤꯕ ꯇꯝꯕ ꯉꯝꯗꯦ꯫ ꯂꯣꯌꯥꯒꯤ ꯋꯥꯗ ꯄꯣꯏꯔꯩ ꯂꯣꯌꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨ ꯎꯏ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯂꯣꯌꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯊꯨꯔꯤꯉꯩ ꯐꯒꯅꯤ꯫ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯦꯜ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ꯫ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯨ ꯑꯩ ꯗꯣꯛꯇꯔ ꯂꯟꯆꯦꯟꯕꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯄꯣꯏꯔꯩ ꯕ꯭ꯔꯤꯖꯦꯁꯇ ꯑꯣꯟꯁꯤꯜꯂꯒ꯫ ꯅꯪ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯪꯂꯣ, ꯑꯩ ꯊꯣꯛꯑꯝꯃꯒꯦ꯫ ꯕ꯭ꯔꯤꯖꯦꯁ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯨꯗ꯭ꯔꯦ꯫ ꯄꯣꯏꯔꯩꯒꯤ ꯏꯃꯛ ꯃꯛꯁꯤꯟꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯋꯥꯈꯜ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯅꯤ ꯈꯪꯕꯅ ꯃꯊꯟꯇ ꯂꯩꯍꯧꯔꯦ꯫ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯉꯥꯁꯤꯜꯂꯝꯗꯨꯅ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯑꯥꯏꯁꯤꯌꯨꯗ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯁꯥꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯥꯏꯁꯤꯌꯨꯒꯤ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯊꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯥꯛ ꯌꯦꯡꯂꯝꯂꯕ ꯇꯨꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯇꯞꯅ ꯍꯥꯡꯂꯕ ꯇꯨꯡ ꯃꯅꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯂꯦ꯫ ꯀꯌꯥꯁꯨ ꯉꯥꯟꯗꯕ ꯕꯜꯕ ꯑꯃ ꯇꯔꯛ ꯇꯔꯛ ꯊꯥꯜꯂꯤ ꯔꯨꯝꯗꯣ꯫ ꯑꯥꯏꯁꯣꯂꯦꯇꯦꯗ ꯑꯣꯏꯕꯅ ꯌꯥꯝꯅꯁꯨ ꯂꯨ ꯅꯥꯟꯅ ꯎꯔꯤ꯫ ꯄꯣꯏꯔꯩ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯂꯩꯒꯤ ꯃꯅꯥꯛ ꯂꯦꯞꯄꯤ꯫ ꯁꯨꯝ ꯌꯦꯡꯉꯤ ꯃꯨꯟꯅ ꯃꯤꯀꯨꯞ ꯈꯔ꯫ ꯃꯥꯏꯊꯣꯡꯗꯨ ꯍꯥꯟꯅꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯜꯂꯦ꯫ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯔꯦ꯫ ꯃꯆꯤ ꯃꯆꯤ ꯈꯥꯝꯇꯦꯛꯄꯒꯤ ꯁꯔꯨꯛꯅ ꯍꯦꯟꯖꯤꯜꯂꯦ꯫ ꯃꯤꯠꯈꯥꯏ ꯀꯨꯠ ꯀꯨꯠꯂꯦ, ꯃꯁꯥ ꯏꯄꯣꯝ ꯄꯣꯝꯅ ꯎꯔꯦ꯫ ꯄꯣꯏꯔꯩ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯎꯞꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯇꯣ ꯊꯨꯡꯗꯕ ꯈꯖꯥꯏꯒꯤ ꯁꯔꯨꯛ ꯈꯔꯗꯨꯗ ꯄꯥꯏꯔꯛꯏ꯫ ꯃꯁꯥꯗ ꯊꯦꯡꯂꯛꯄꯒꯤ ꯁꯥꯍꯨꯝ ꯈꯖꯤꯛ ꯐꯪꯕꯗ ꯉꯁꯥꯏ ꯃꯈꯤꯠ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯎꯕꯗ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯄꯤꯔꯥꯡ ꯊꯥꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯕꯗ ꯃꯒꯨꯟ ꯂꯩꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯑꯣꯏ ꯊꯪꯕ ꯃꯤꯠꯀꯤ ꯃꯤꯆꯤꯗꯒꯤ ꯇꯞꯅ ꯅꯥꯟꯊꯔꯛꯂꯦ꯫ ꯄꯣꯏꯔꯩ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯄꯤ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯇꯥꯇꯣ ꯂꯩꯁꯤꯗꯤ꯫ ꯑꯩ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥ ꯅꯪꯅ ꯄꯤ ꯇꯥꯍꯜꯂꯤꯕ? ꯄꯤ ꯁꯤꯟꯊꯍꯟꯒꯅꯨ ꯃꯆꯥ ꯊꯣꯏ꯫ ꯇꯥꯇꯣ ꯅꯪꯒꯤ ꯄꯤ ꯎꯕ ꯉꯝꯗꯦ꯫ ꯁꯤꯂꯩ ꯃꯥꯁꯨ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥ ꯅꯥꯕ ꯊꯨꯅ ꯐꯔꯅꯤ꯫ ꯍꯌꯦꯡꯃꯛ ꯅꯪꯕꯨ ꯗꯦꯜꯂꯤꯗ ꯄꯨꯒꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩ ꯊꯋꯥꯏ ꯃꯆꯥꯅ ꯅꯥꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯁꯤꯂꯩ ꯋꯥꯗꯤ ꯉꯥꯡꯅꯤꯡ, ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯛꯏ꯫ ꯄꯣꯏꯔꯩ ꯁꯤꯂꯩꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯥꯔ ꯂꯩꯕꯁꯦ ꯄꯛꯆꯗꯦ꯫ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣ꯫ ꯅꯊꯟꯗ ꯅꯗꯣꯝ ꯆꯠꯂꯝꯕ ꯅꯨꯡꯁꯤ ꯂꯝꯕꯤꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯗꯕꯅꯤ꯫ ꯅꯪꯅ ꯐꯔꯒ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏ ꯅꯪꯅ ꯒꯥꯔꯤ ꯍꯦꯛ ꯁꯤꯕꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯁꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯎꯠꯂꯤ꯫ ꯁꯤꯂꯩꯁꯨ ꯃꯤꯠꯌꯦꯡꯗꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯏ ꯄꯣꯏꯔꯩꯅ ꯑꯃꯨꯛ꯫ ꯑꯗꯨꯅ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣ꯫ ꯈꯨꯗꯥꯡ ꯏꯍꯪ ꯍꯪꯅ ꯂꯩꯕꯁꯦ ꯑꯩ ꯍꯩꯅꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯕꯤꯗ꯭ꯔꯕꯗꯤ ꯁꯤꯅꯤꯡꯕꯁꯨ ꯄꯣꯛꯇꯦ꯫ ꯏꯄꯩ ꯄꯩꯅ ꯄꯨꯟꯕ ꯑꯩꯒꯤ ꯇꯥꯏꯗꯨꯃꯗꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯌꯦꯡꯂꯒ ꯏꯊꯟꯗ ꯁꯦꯝꯗꯣꯛꯆꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯅꯈꯤꯗꯣꯏꯕ꯫ ꯋꯥꯍꯩꯗꯨꯅ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯅꯣꯛꯂꯛꯏ꯫ ꯁꯤꯂꯩꯁꯨ ꯈꯖꯥꯏ ꯑꯅꯤ ꯂꯦꯡꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯁꯤꯂꯩ ꯅꯨꯄꯥ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯦꯠꯅ ꯎꯞꯂꯝꯕ ꯃꯥꯛꯁꯇꯣ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩ ꯃꯃꯤꯠ ꯂꯪꯊꯣꯛꯑꯒ ꯇꯞꯅ ꯆꯩꯔꯛꯏ꯫ ꯁꯣꯅꯣ ꯆꯨꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯑꯝꯇ ꯊꯨꯅ ꯎꯞꯁꯜꯂꯨ ꯍꯥꯏꯔꯒ ꯃꯥꯅ ꯎꯞꯁꯟꯅꯕ ꯇꯧꯏ꯫ ꯁꯤꯂꯩ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯏꯁꯤ ꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯎꯞꯀꯅꯨ, ꯑꯩ ꯋꯥ ꯉꯥꯡꯒꯦ ꯇꯥꯇꯣꯟ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯄꯣꯏꯔꯩ ꯇꯞꯅ ꯁꯤꯂꯩꯕꯨ ꯊꯦꯝꯂꯛꯏ꯫ ꯋꯥꯔꯤꯗꯤ ꯀꯣꯟꯅ 100ꯔꯛ ꯁꯥꯟꯅꯔꯁꯨ ꯌꯥꯏꯌꯦ꯫ ꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣꯕ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯎꯞꯁꯟꯒꯦ ꯇꯧꯏ꯫ ꯁꯤꯂꯩ ꯃꯀꯣꯛ ꯇꯞꯅ ꯍꯥꯏꯔꯒ ꯇꯥꯇꯣꯟ꯫ ꯄꯣꯏꯔꯩ ꯃꯈꯨꯠ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯗꯣ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯁꯣꯟ ꯁꯣꯟꯅ ꯀꯧꯔꯛꯂꯕꯁꯨ ꯃꯤꯡꯒꯧꯗꯣ ꯊꯃꯣꯏꯗ ꯄꯥꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯗꯕꯁꯨ ꯉꯝꯗꯦ꯫ ꯄꯣꯏꯔꯩ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯊꯈꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯛꯇꯪꯅꯤꯀꯣ, ꯀꯨꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯤꯂꯩ ꯃꯃꯤꯠ ꯀꯨꯞꯂꯛꯏ ꯍꯣꯏ ꯍꯥꯏꯕꯒꯨꯝ꯫ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯍꯥꯏꯔꯛꯑꯣ ꯇꯥꯇꯣꯟ ꯇꯥꯔꯒꯦ꯫ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯨꯡꯁꯤꯅ ꯀꯧꯖꯗꯨꯅ ꯇꯥꯇꯣꯟ, ꯊꯥꯏꯅ
ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯇꯥꯇꯣꯟꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯄꯣꯏꯔꯩ ꯋꯥꯈꯜ ꯉꯥꯛ ꯈꯜꯂꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯈꯟꯖꯥꯅꯩ, ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯗꯨꯅ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯁꯤꯂꯩ ꯁꯨꯒꯠꯂꯛꯏ. ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯈꯤꯕꯩꯅꯤ. ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯋꯥꯕꯨ ꯂꯩꯕ꯭ꯔꯣ? ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯈꯛ ꯅꯠꯇꯕ. ꯁꯤꯂꯩ ꯁꯨꯒꯠꯂꯞ ꯅꯣꯛꯂꯛꯏ. ꯍꯟꯗꯛꯇꯤ ꯑꯃꯨꯛꯁꯨ ꯂꯦꯞꯂꯒ ꯁꯨꯒꯠꯄꯗꯣ ꯅꯨꯄꯥ ꯑꯃꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ. ꯇꯥꯇꯣꯟꯗꯤ ꯑꯩꯒꯤ ꯃꯤꯅꯠ 8ꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯑꯁꯦꯡꯕꯒꯤ ꯀꯥꯎꯔꯕ꯭ꯔꯣ ꯇꯥꯇꯣꯟ? ꯄꯣꯏꯔꯩ ꯃꯀꯣꯛ ꯅꯣꯝꯂꯒ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ. ꯅꯤꯡꯁꯤꯡꯉꯤ. ꯑꯩꯅ ꯀꯩꯅꯣ ꯍꯪꯕꯗ ꯅꯪꯅ ꯁꯨꯛꯍꯥꯏ ꯍꯥꯏꯈꯤꯗꯕꯗꯣ. ꯁꯤꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯑꯗꯣ ꯉꯁꯤ ꯍꯥꯏꯔꯒꯦ. ꯑꯩ ꯇꯥꯇꯣꯟꯗ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤꯗꯤ. ꯇꯥꯇꯣꯟꯕꯨ ꯌꯥꯝ ꯈꯪꯍꯟꯅꯤꯡꯉꯤ. ꯄꯣꯏꯔꯩ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯍꯥꯏꯔꯣ ꯍꯥꯏꯕꯒꯨꯝ. ꯁꯤꯂꯩ ꯅꯣꯛꯃꯤ ꯃꯃꯤꯠꯇꯤ ꯏꯔꯥꯡ ꯈꯖꯤꯛ ꯈꯣꯟꯖꯦꯜ ꯅꯤꯛꯅ. ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏꯅ ꯃꯅꯤꯡ ꯇꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯃꯤꯅꯠ 8ꯇ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯨꯒꯤ ꯁꯛꯇꯝ ꯎꯔꯛꯀꯅꯤ. ꯇꯦꯜꯂꯕ ꯃꯤꯅꯠ 8ꯇꯨꯗ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯇꯝ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ, ꯂꯨꯅ ꯈꯟꯖꯕ ꯇꯥꯡꯀꯛ ꯈꯨꯗꯤꯡ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪ ꯊꯣꯛꯄꯒꯨꯝ ꯎꯔꯛꯀꯅꯤ. ꯄꯣꯏꯔꯩ ꯃꯔꯛ ꯊꯠꯂꯒ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯤ? ꯑꯩ ꯍꯥꯏꯒꯦ. ꯑꯩ ꯃꯔꯝ ꯍꯥꯏꯒꯦ. ꯇꯥꯇꯣꯟ ꯇꯥꯎ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯦꯞꯄꯤ. ꯁꯣꯔꯗꯨ ꯋꯥꯅ ꯇꯞꯅ ꯍꯣꯟꯊꯔꯒ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕ, ꯑꯩꯒꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯁꯤꯗꯒꯤ ꯂꯥꯞꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯤꯅꯠ 8 ꯐꯥꯎꯕ ꯇꯥꯇꯣꯟꯒꯤ ꯋꯥꯈꯜ ꯈꯟꯒꯅꯤ. ꯇꯥꯇꯣꯟꯕꯨ ꯅꯤꯡꯁꯤꯡꯒꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡ ꯇꯥꯇꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯈꯛ ꯑꯩꯅ ꯅꯤꯡꯁꯤꯡꯒꯅꯤ. ꯇꯥꯇꯣꯟ, ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯅꯠ 8ꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯇꯥꯡꯕ ꯃꯤꯀꯨꯞ ꯈꯔꯗꯣ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯈꯥꯛꯇꯨꯅ ꯊꯝꯂꯤꯌꯦ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯠ 8ꯇꯣ ꯅꯪ ꯑꯣꯏꯖꯒꯦ ꯇꯥꯇꯣꯟ. ꯃꯆꯥꯊꯣꯏ. ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯑꯇꯞꯄ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯄꯒꯨꯝ ꯆꯦꯅꯥ ꯐꯥꯎꯍꯜꯂꯛꯂꯦ. ꯇꯧꯐꯝ ꯈꯪꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯆꯦꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯩꯒꯤ ꯍꯥꯏꯔꯤꯕ? ꯅꯪꯒꯤ ꯃꯔꯝꯗꯣ ꯑꯩ ꯈꯪꯅꯤꯡꯗꯦ ꯃꯆꯥꯊꯣꯏ. ꯅꯪ ꯋꯥ ꯉꯥꯡꯂꯅꯨ. ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ. ꯄꯣꯏꯔꯩ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯟꯅ ꯃꯃꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯥꯗꯤ. ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯇꯥꯇꯣꯟ? ꯑꯩꯅ ꯑꯗꯨꯝ ꯅꯣꯛꯎ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥꯇꯣꯟꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯗ ꯑꯩꯒꯤ ꯊꯃꯣꯏ ꯏꯪꯊꯍꯜꯂꯤ. ꯃꯤꯅꯣꯛ ꯑꯃꯅ ꯑꯩꯕꯨ ꯁꯨꯝꯃꯤ, ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯍꯜꯂꯤ. ꯇꯥꯇꯣꯟ, ꯅꯪ ꯅꯣꯛꯎꯕ. ꯑꯩꯅ ꯐꯅ ꯋꯥꯔꯕꯁꯨ ꯅꯪ ꯅꯣꯛꯎ. ꯅꯪꯒꯤ ꯃꯤꯅꯣꯛ ꯌꯦꯡꯖꯔꯒ ꯑꯩ ꯑꯅꯥꯕ ꯄꯨꯝꯕ ꯈꯥꯡꯒꯦ. ꯁꯦꯀꯦꯟ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯥꯇꯣꯟꯒꯤ ꯃꯐꯝꯗ ꯀꯦꯁꯟꯅꯤꯡꯉꯛꯂꯦ. ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯑꯗꯨꯅ ꯑꯩ ꯇꯥꯇꯣꯟꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯤ. ꯇꯥꯇꯣꯟ, ꯅꯪ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯅꯨ. ꯑꯩꯕꯨ ꯅꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯌꯨ. ꯄꯣꯏꯔꯩ ꯃꯁꯥꯗꯣ ꯈꯪꯆꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯂꯩꯕꯨ ꯆꯦꯠꯅ ꯀꯣꯜꯂꯛꯏ. ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯃꯁꯥꯗꯣ ꯄꯣꯏꯔꯩꯅ ꯀꯣꯜꯂꯛꯄꯗ ꯇꯞꯅꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ. ꯁꯤꯂꯩ ꯁꯣꯔ ꯋꯥꯅ ꯍꯣꯜꯂꯒ ꯅꯣꯛꯃꯤ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯟꯈꯤꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯀꯧꯖꯔꯛꯏ. ꯇꯥꯇꯣꯟ. ꯄꯣꯏꯔꯩ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ. ꯃꯆꯥꯊꯣꯏ, ꯅꯪ ꯑꯗꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡ ꯍꯥꯏꯒꯅꯨ. ꯑꯩꯕꯨ ꯂꯩꯇꯥꯍꯟꯗꯦ. ꯅꯪ ꯃꯇꯨꯡ ꯍꯥꯏꯒꯅꯨ. ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗꯕꯒꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯛꯇꯃꯛ ꯉꯥꯏꯈ꯭ꯔꯕꯅꯤ. ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯣꯏ ꯃꯆꯥꯊꯣꯏ. ꯇꯥꯇꯣꯟ, ꯑꯩ ꯄꯣꯊꯥꯅꯤꯡꯂꯦ. ꯄꯣꯏꯔꯩ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯏ, ꯑꯗꯨꯕꯨ ꯇꯅꯤꯛ.
ꯑꯩꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯈꯨꯁꯤꯗ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯌꯥꯔꯣꯏ ꯑꯩꯒ ꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯏꯅꯥꯛꯇꯒꯤ ꯂꯥꯞꯄꯁꯨ ꯌꯥꯔꯣꯏ ꯅꯪ ꯄꯣꯊꯥꯒꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯆꯪꯒꯅꯤ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯂꯩ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯄꯣꯏꯔꯩꯒꯤ ꯃꯊꯥꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃꯕꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯆꯦꯠꯅ ꯈꯣꯟꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯃꯦꯡ ꯃꯦꯡꯅ ꯅꯨꯡꯁꯤꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯇꯥꯇꯣꯟ ꯅꯪ ꯄꯥꯈꯠꯄ꯭ꯔꯥ ꯄꯥꯈꯠꯀꯅꯨ ꯑꯩ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯇꯥꯇꯣꯟꯒꯤ ꯅꯥꯛꯇ ꯈꯛ ꯄꯣꯊꯥꯒꯦ ꯑꯩ ꯑꯇꯩ ꯃꯐꯝ ꯀꯩꯗ ꯄꯣꯊꯥꯅꯤꯡꯗꯦ ꯑꯩꯗꯤ ꯇꯥꯇꯣꯟꯅ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯆꯠꯂꯔꯣꯏꯌꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯔꯣꯏ ꯇꯥꯜꯂꯕꯁꯨ ꯑꯩꯗꯤ ꯇꯥꯇꯣꯟꯒꯤ ꯅꯥꯃꯩ ꯄꯥꯏꯔꯒ ꯌꯥꯅꯤ ꯈꯪꯉꯕ ꯑꯩꯅ ꯆꯠꯈ꯭ꯔꯗꯤ ꯅꯪ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩ ꯇꯥꯇꯣꯟꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯄꯣꯏꯔꯩ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯁꯤꯂꯩ ꯃꯁꯥꯗꯣ ꯈꯔ ꯍꯟꯗꯣꯛꯂꯒ ꯄꯣꯏꯔꯩꯗ ꯌꯦꯡꯉꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯇꯣꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯣꯏꯔꯩ ꯈꯨꯝꯗꯕꯤ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯊꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯅꯣꯛꯃꯤ ꯁꯤꯂꯩ ꯄꯤꯁꯨꯝꯗꯣ ꯈꯖꯤꯛ ꯑꯃꯨꯛ ꯁꯨꯛꯆꯤꯜꯂꯒ ꯃꯤ ꯑꯣꯠꯄ ꯅꯣꯛꯇꯅꯒꯁꯨ ꯇꯧ ꯁꯥꯔꯗꯅ ꯅꯪꯒꯤꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯊꯥꯗꯣꯛꯑꯣ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯃꯤ ꯑꯣꯠꯄ ꯃꯤꯐꯠꯇ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯁꯣꯜꯂꯝꯃꯒ ꯅꯨꯄꯥ ꯑꯃꯕꯨ ꯏꯟꯊꯣꯛꯀꯦ ꯇꯧꯏ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯍꯦꯟꯅ ꯂꯥꯝꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯛꯏ ꯃꯀꯣꯛꯇꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯅꯥꯟꯕꯤꯔꯛꯏ ꯅꯪ ꯐꯥꯒꯤ ꯇꯧꯒꯅꯨ ꯃꯆꯥꯊꯣꯏ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯑꯩ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯦ ꯑꯩꯅ ꯅꯣꯛꯂꯤꯕꯁꯦ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒꯤꯅꯤ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯀꯦ ꯈꯜꯂꯕꯁꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯔꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯅꯪ ꯈꯛꯇ ꯌꯦꯡꯅꯕ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥ ꯂꯩꯔꯤꯉꯩ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯨꯠ ꯁꯤꯟꯕ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯃꯩ ꯄꯥꯏꯔꯒ ꯌꯥꯟꯗ꯭ꯔꯁꯨꯅꯦ ꯅꯪꯒꯤ ꯈꯨꯠ ꯁꯝꯂꯒ ꯑꯩꯅ ꯂꯩꯕ ꯈꯨꯗꯤꯡ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯞꯂꯒ ꯄꯨꯒꯅꯤꯌꯦ ꯆꯤꯡꯅꯕ ꯊꯥꯗꯣꯛꯑꯣ ꯃꯆꯥꯊꯣꯏ ꯑꯩꯁꯦ ꯅꯪ ꯈꯛꯀꯤ ꯁꯦꯡꯅ ꯂꯩꯈ꯭ꯔꯦ ꯁꯨꯞꯅꯒꯤ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯤꯡꯖꯦꯟꯅ ꯂꯣꯏꯂꯝꯗꯥꯏ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯈꯨꯠꯂꯝ ꯇꯣꯏꯅ ꯈꯠꯂꯒ ꯃꯅꯥꯛ ꯇꯝꯅ ꯀꯧꯔꯛꯂꯕ ꯃꯤꯀꯨꯞꯁꯤꯗ ꯀꯌꯥꯗ ꯊꯧꯅꯥ ꯐꯅ ꯑꯁꯤꯕꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯛꯆꯥꯡꯗꯒꯤ ꯆꯥꯟꯅꯖꯕꯤ ꯊꯋꯥꯏꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕ ꯃꯇꯤꯛꯂ ꯍꯥꯏꯕꯒꯨꯝ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯧꯅ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯉꯛꯂꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯃꯆꯥ ꯑꯁꯤꯕꯨ ꯑꯁꯤꯕ ꯃꯥꯒꯤ ꯈꯌꯥꯠꯇꯒꯤ ꯃꯨꯜꯍꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ